Sagolmangdagi District Hospital Hongkibagi Mayokta Kundrakpam Kendra Miyamna Haunaruba Tawdana Mayra Rally Machakre Police na tear gas kapata miyoy tarataret asok apan nangkre. Manipur Civil Services Exam 2016 के मेंस सरुक याके कैंडिडेट खुदिंग मक आंसर स्क्रिप्ट थिजिंदुना थुबदा वारावी सिनेमा पुरकनबा सुप्रीम कोर्ट ना मणिपुर हाई कोर्ट ता हंगनखरे हाइदि TD City Block Semjinaba Masono District Direct Headquarters Sanabagi Central Lega Nalana Sizinabeleke Congress na Lenga Kulano Hanabubanare Haina Minister Biswazit na Sengorakli Mitomian Chada Secretary Githopuhan Bayaning Day Yelahomina Chief Secretary Ohenbio Haidanat Sunde Samamadi Ames na Luchingduna Mahiro Lising Anirom Peace Rally Machakre Lamda masida gimito singhalan kinaba English nga machama pan marfugi April 13 amadi 19 tang singtiba khongjangda laikidaba mahiroi ani buning singduna emsu na 19 suba makeup thokpa numit pangthokre amasung lupa crore hum henbagi churup yauna yamlaba yungang amasung kangida kolsin customs division Imphal na Kayal Assembly constituency gi angorokta mai thaduna mangankhre Mayam Kuramzari Dom the Yambiri Bus Impact News Ne Bidyarani Tinguzamna, Pungja Sefabagi Mariba Pausim Yant Pizari. Sagolmangdagi Imphal East District Hospital, Kairauda, Hongkiba, Lenga Kitawongbu, Yaning the Bafong Doctor Kundrakpam Kendragi Miyamna, Haunaruba Togdana, Mayra Rally Machatcre. Ngarang Numidang Ating Bada Chatkiba, Mayra Rally Duda Sarugyakiba Miyamga, Puliska Mafam Kayada Mukna Cre, Irang Laksinaba Hotnabada, Police na tear gas Samadi, smoke bomb Kaya, Kapki. Thaudok aduda nupi taramathoi madi nupa taru punna miyoi tarataret asopanangki asopanangki ba miyoi singadu hojik porom patalaiba Jenimsta laikana duna leiri ngarangi thaudok aduda asopanangkraba miyoi singadu digi marakta pukhau ahaluptagi sago sem asha mapuroibagi maming hembagi oi thangba mana taba ngamdre thaudok adugi matangda sago sem asha na paumi singda haibada ngarang numidang pung 4 makhai Tara taba duaida Kundrakpam Kendragi tongan ba mafam da leiba miyoi singna Sagolmangda lengak na sagani haina tawramba District Hospital atopa mafam da hongkiba yaroi haiduna miyamgi achoba rally machatki Santi oiba miyamgi rally aduba police kangbu singna yumnam khunau mapada thingduna miyam marakta tear gas amadi smoke bomb kapsanki police sing aduna manak nakpada leiba yum singdasu tam duna nomai kapsanki thaudok aduda mahak yauna miyoi kaya asopanangki Sagolmangdagi District Hospital ase hongkiba sungya yaroi lengakna District Hospital ase atopa mafamda hongkiba tarabadi mahak masa yauna ahakpa khongjang kya changsingani haina laukthokhi atamna na moida sinabani adu pu Kundrakpam Kendragi akoi Kundrakpam Kendragi huji hariba Sagolmang District Hospital ni huji paliba sarkar jina akoi District Hospital ni thambirabu akoi pajamiya bu nuksibidana Masih dah thambiram taba taragadi, aku perjamian, Kundrakpam Kendragi, datang all Manipur ki oina, aku akan berfungsi jalan-jalan, mai magi, society tu mana kande, cara he mana kande, dressing aja lah mai tharaga, samja mana kande, adu kong kande, ayi state. Nakalamarom dangarangi thagdokta sopan nangkraba miyoi sing Kundrakpam Kendragi MLA oiriba thokchom lokesona yengsinkre loinana awaba taraba miyoi singda angamba mateng pangani haibagi thajaba awaba tarba singda thamki tungda thokchom lokesona paumi singda phongdorakpada miyoi lesing tara henbana makutta maira paiduna Sagolmangdagi District Hospital hongkiba yaroi haina chatliba kongjang asina mafam asida hospital sabada kendra sigi miyamna ayetpa pide amadi chayenaba amata leite haiba mayek sengna takle Lengakna Kendra Sida District Hospital Sagani Haina Cabinet Decision Laukiba Kendra Sigi Miyam Loinana Hospital Asina Kanaba Piga Dauriba Miyamgi Kalaga Hongbiga Nuhaina MLA Sina Pil Taurakli Nakalamaromda Miyangi Santi Oiba Rally Bu Nampuda Tugaina Bahaiduna Police na Henba Sakti Sizina Kiba Tawongbu MLA TS Lokesona condemn Taurakli
प्रजा मैं खुशांग नरीते सुना नाते हॉस्पिटल होंब यारोय अदुगी मतकता हॉस्पिटल से लम चेनबी हाइबसे मासी चेनब अमता लेतबनिना चेनब लई हाइरगा अदु चेनबना मरम ओदर होंगमने हाबसे मा खक्तंगदी मासीदी सुंगा याजं आइगी तरतै सुंगा याजंगदे दुगा प्रजानासु याब सुंगममन आइना अपील तौजरी सरकार दा ऑनरेबल चीफ मिनिस्टर दा ऑनरेबल मिनिस्टर कंजन दा मासीगी थौदोकसे थोक्तननाबा अमुक्तन खंदबिरगा प्रजा की अपाम से होल साइकुल केंद्र खुंदागुम केंद्र पेरीफेरी होल इम्फाल डिस्ट्रिक्ट केंद्र पुनः खनबीरगा हरब डिस्ट्रिक्ट हॉस्पिटल से पुथोकपीगनु अमरोंद सगोलमांगदगी डिस्ट्रिक्ट हॉस्पिटल कैराव केंद्र होंखिबगी मायोक्तंगसी खेवा कंपनी दा मियामगी ओइबा मियाम मिफम अमफमदुना तोंगान तोंगान बवारी मरी लौख्रे पोइरे लेमरोल अपुनब मैरा पाइबी मणिपुर अमकिल अमदी कंगला मैना खुंद्राकपम केंद्र मियामगी खोंगचंग द मपुंगफाना सौगतकनी हाइबगी थाजब पीख्रे ngasi pangthokiba mifam aduna sagolmangda sagani haina toramba district hospital atopa mafamda hongkiba asina khundrakpam yauna hospital asina kanaba pigadoriba miyambu victimize tawbani district hospital asi sagolmangda sagani haibagi thajaba lengangna pidri fawba miyangi khongjang halloi chayetnaba leitaba mafam asibu chayetnaba lei haiduna pawthokpagi Peace and Development Coordinating Committee na hospital asi amuk hanna sagolmangda purakpada daita logadabani लोइना नंगरांग जंक्शन की बमियांगी मैरा रैली अदु युमनाम खुनौदा लेबा चीफ मिनिस्टर एन बिरेन की मनाउ नुपा एन राजेंद्र एलियस बॉयगी युम मै थाबा लाखी बगी दमक पुलिस न थिंगबनी हाइना मीडिया दा लाखी बा वाफम ngasi मिफम अदुना कंडेम तौखी ngasi पांगथो की मिफम अदु JSA against unnatural shifting of district hospital Imphal East from Sagolmang na sinduna पांगथो की बनी मिफम अदुदा पोइरे लै मरोल अपुनबा मैरा पाइबी मणिपुर एमकिल अमदी कंगलामै की प्रेसिडेंट सिंहसु सरुक्याखी Sagolmangda District Hospital Sanabagi Thazaba Lengangna Piraktabagi Mayoktangassi Pangai Yangdong Dalaiba Forest Office Tingdin Kre. Loinana Makatana Kundrakpam Assembly Constituency Manung Dalaiba Lengaki Loisang Singzu Tingzilagani Hairi. Panbaya Badingarang Fauba Sagolmangda District Hospital Sanabagi Thazaba Piraknaba Kundrakpam Kendra Youth Organization na Lengakta Matam Thakibani. Karigumba Thazaba Piraktrabadi Kendra Sigi Manung Dalaiba Lengaki Loisang Sing Tingzingani Haina Jackson Wa Fongdokiba Laikrabani. Manipur Civil Services Combined Competitive Examination 2016 da Mai Pakraba candidate Kharana Supreme Court da Thakiba Special Leave Petition Mighty Kre. Main exam da Sarukyakiba candidate Khudingmak ke answer script Pumnamak Inquiry Committee na Chayol Taruk ki Manung da Thizinduna High Court of Manipur na Thuba Matamda Achumba Waroi Cinema Puraknaba Supreme Court na Khangan Kre. Ngasi Manipur Press Club ta paumi sigu unabamada group of aspirant MPSC ki co-convener Kaisam Kisan na phongdokhibada Manipur Civil Services Competitive Examination 2016 ge men's exam da asoiba aranba khara yaure haiduna High Court of Manipur da wakat khibagi matungina hiramasigi matangda inquiry committee ama semduna thizinaba High Court na order thokibani haiki Loinana inquiry committee semduna men's exam da sarukya kiba candidate singge answer script thizinba hoki Adabu Manipur Civil Services Competitive Examination 2016 da Mai Pakraba candidate Kharana Supreme Court da Special Leave Petition nama thaduna exam asigi matangda thigat hannaba High Court of Manipur da wakalakhiba candidate Nifu Mari adugi answer script khaktamak thizin hallu haina wakalakhi haina Kishan na makha takhi Mahakna hai Supreme Court na makhoi gi wakat adu taraba matungda matam kharagi oina petitioner Nifu Mari khak adugi answer script sing yengnaba haukiba January 13 da khangalakhi Adubu Manipur Civil Services Competitive Examination 2016 da lairiba soiba aranba kayase marik chumna khandoktuna Achumba wayal phangnaba main exam da sarukyakiba candidate listing amaga subna marfu taruke answer script khudingmak thigat hannaba petitioner gi maikai dige haizaki amasung wakalakhiba candidate Nifu Mari adugi inquiry report adu Supreme Court na makhata na kokhatuna kupna nainakhi Loinana pangthokiba exam adugi achumba wayal puragnaba candidate khudingmak ke answer script sing yengsinba mathau tai haina hokiba April 12 da Supreme Court ki Justice Joseph Kurian na khaganke amasung chayol taruk ki manungda thizinba loiduna High Court of Manipur report adu pikhatuna case asigi achumba wayal High Court of Manipur na lepnaba khagankhibani haina kisan na phongtokhi High Court की order 6 weeks से कोई ngaizarani adugo yamna thuna judgment je piraklagani
ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯖꯩ ꯍꯥꯏ ꯀꯣꯔꯠꯇꯁꯨ ꯑꯗꯨꯒ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯁꯥꯒꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯑꯦꯛꯖꯥꯝ ꯈꯛ ꯀ꯭ꯋꯥꯁ ꯇꯧꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝꯁꯦ ꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯂꯣꯏꯅꯃꯛꯁꯨ ꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯁꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯊꯝꯖꯅꯤꯡꯗ꯭ꯔꯦ ꯒꯣꯔꯃꯦꯟꯁꯦ ꯃꯅꯥꯗꯪ ꯄꯪꯕ꯭ꯔꯥꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗꯤ ꯃꯤꯠꯁꯨ ꯇꯥꯡꯉꯝꯃꯦ ꯃꯔꯣꯟꯁꯨ ꯊꯣꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏꯒꯦ ꯂꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯦꯛꯖꯥꯝꯁꯤ ꯀ꯭ꯋꯥꯁ ꯇꯧꯗ꯭ꯔꯤꯕ ꯑꯃꯗꯤ criminal proceeding ama sida chennai loinamak punishment pidri pawdi supreme court yawrusi yawna chat TD amadi city block semjinaba amasung anoba district taret ki headquarters sanabgi senfam lengakna lana sizinaba leite assembly budget chu puthoktuna khangan khraba senfam lana sizinaduna lana haizinduna congress na miyam da lana uhanna ba hotnaba tasengna ikaingaini achumba thidokuna sengba langla langjil panglaba matamda khakta miyam da phongdokpiu oida padabana miyambu lana lamjinge khanba laibak thibani haina lenga asigi wangang loi minister TS Biswajit na phongdokre Banbayai anoba district headquarters sanaba masung block semjin sajinaba punna lupa crore yankhai taret mangan kre haina congress na phongdokhiba laikhrabani ngasi news secretary at pangthokpa paumi singo nabada minister na assembly budget ta TD amadi CD block semjinaba punna crore tara anoba district ahum kakching kamjong amasung none gi headquarters sanaba lupa crore tara manga masung tengnopal kangpokpi frejol amasung jiribam gi oina lupa crore mari punna lupa crore kunmapan gi budget thokhibani lupa crore yankhai taret manghale hairibasi budget ta ikhiba senfam kupna yengde takpani budget ta puthokriba lupa crore kunmapan gi senfam asi lengak na lana sizinaba mataleite lenga ki 8443 account ta lupa crore tara manga thamkhre crore tara romna reallocation tawnaba thamle amasung crore mari amana contractor singda payment tawkhre lenga ki 8443 account ta thamdaba senfam khudimak lana sizinabani haibadi langani senfam singa siga kupamarol khangbi ge hairabadi planning amasung finance department ta chatpiduna marik chumba report lobiu Lebasi khwaidagi liraba party ni haina laujariba Congress party na oida padaba kaya chatharak pasida nokning ba fawi haiki nakalamaromda Imphal city gi akoibada tattana traffic jam thokpa masung accident thokpagi chang hantanaba April thaloi silakpa masung May haurakpadagi mafam mari haibadi Kaisampat governor mamang khongnangani karak amasung Kangla mamangda leiba traffic point sing semdok semjin tawnaba senfam sanction tawduna leire Loinana National Highway Authority amasung state ki makhada city asige koibagi mafam nipanda footover bridge sanaba thorang su paikhalagani haina mahakna phongdoki Lairiba a contractor ki account da sanga kachu contractor ki account kuda loinamak seize tawre har kanda contractor dagi koi government da halakna bagi process to dikaramba government gi mong da halakada gi habdu la anena ina hana sengduk chakre aduna akoi crore kunthra gi scam laite crore kunthra mangan gi balaite aduga praja gi laiba development gi thadar popota amu bhaw mangan gi balaite haidana adum chap manan han in detail de ai loina mo pijagre mudu gi so dum recall tawraga adum akoi laiba media gi chini naw sing yeng biro haidana ai dum ania tension jage do ani subana akone yam ngai taba yamna funny oiba bharat ta party gi chawba congress party ni adu khwai gi lira bane ne claim tawjiriba makhoina yamna ngang macha gi type ta akhoi state pikraba state da thokpa port phau do phajana information lawra kanda ngang bangam daba party sibu karamba party na na lawgadage habase masimang na ne akhoi na ngasi gi khangna tumsinna ba mi hawdokpa lui haidana akhoi gi khangna praja singda masin oidaba padaba ngang ba duga la na urna ba gi pochak am honai habase ini ngasa haje gi to chap chaba masin khudam ne ani Mitomian Chada Chief Secretary ki thau puhan ba yaning de haiduna lamdama sigi mahiroi cha kayana santi ki khongchat amachat kre khongchat asi Democratic Students Alliance of Manipur Desam apun ba irai pa ki mahiroi senpangluk aims samasung All Tribal Students Union of Manipur atsumna punna sinduna pangthokpani mahiroi lising anirom na saruk yakiba achauba khongchat adu chingmairong da leiba adim jati ashram dagi khongsan ba horaga nore osi lambi da laktuna khoyatum farba matung assembly mamang pauduna Thangmai Benthau ground da panthungpham oiki khongchat aduna khoyathong traffic point yorapada Kanglapat mapan da chattuna khwairaman kaithel fauduna laknaba khongchat lon singna honaki khwairaman kaithel fauduna chatpada thingba leibadigi khoyathong traffic point mapada mahiroi singa police ka ngai hak moknaki tungda khoyathong thangmai ban lambi da laktuna thau ground da miyamgi oiba achauba mifam ama pangthokki khongchat adu da sarugya kiba desam gi president Salama Kasna
ꯌꯦꯜꯍꯧꯃꯤꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯍꯟꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯖꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯃꯇꯤꯛ ꯆꯥꯕ ꯌꯦꯜꯍꯧꯃꯤ IAS ꯑꯣꯐꯤꯁꯔ ꯀꯌꯥ ꯂꯩꯔꯕꯁꯨ 9 ꯁꯨꯕ ꯔꯦꯡꯛꯇ ꯂꯩꯕ ꯗꯣꯛꯇꯔ ꯁꯨꯔꯦꯁ ꯕꯥꯕꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧ ꯄꯨꯍꯟꯕ ꯍꯥꯏꯕꯁꯤ ꯌꯦꯜꯍꯧꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 7ꯇ ꯂꯩꯉꯥꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯂꯥꯛꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯤꯉꯩ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯕꯨ ꯍꯦꯟꯅ ꯌꯣꯛꯈꯠꯄꯒꯤ ꯊꯧꯒꯥꯏ ꯂꯧꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤ ꯑꯃꯗ ꯊꯧ ꯑꯁꯤ ꯄꯨꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯡꯗ ꯆꯠꯂꯨ ꯍꯥꯏꯕ ꯂꯩꯉꯥꯛꯀꯤ ꯈꯣꯜꯂꯥꯎꯕꯨ ꯆꯥꯡꯗꯝꯂꯗꯨꯅ ꯑꯠꯁꯨꯝ ꯗꯦꯁꯥꯝ ꯑꯃꯗꯤ ꯑꯦꯝꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤ सुरेश बाबू ओरिबसी सीरियल नंबर 8 तक ई 8 लेब ऑफिसर नेबा अखोइना पामजरिसिना सीरियल नंबर 8 की ममांगदा अखोइगी सीनियर मोस्ट ओइबा अखोइगी नेटिव ऑफिसर मैम लेरिबा बखोइ जोइन हापी हाइबनेब करिगिदमक्ता हापी दबनो सुरेश बाबू की मागी कैलिबर से काय बाबू लेबनो अखोइगी नेटिव ऑफिसर सिंग दुदी अखोइगी मथौना मनिंग लेतबरा मखोइ थवा हाइतबरा मखोइ कैपेबिलिटी लेतबरा सिने कोइ हंजरिस अदुना जेन्युइन ओइबा इशुनी हाइबी दमक्ता कोइ सिंगतम अचुम एनसम केसो देसाम एम्स पुलगा कोइ चगनजब All Manipur Students Union MSU amasung All Manipur Students Coordinating Committee na Englishing amachamapan marfuge April 13 amadi 19 da lamdam asidagi miraibak macha mitop sing leihandanaba amasung mayum da halan khinabagi changsin kiba khongjangda mahairoi ani laikhidabagi thodok adubuning sinduna makeup thokpa numit pangthokre MSU na sinduna pangthokiba 19 suba makeup thokpa numit ki thauramadu singjamai pisum ching machada leiba laikhidraba mahairoi ani khubamda haika leikat tamduna hauki ningsing bayai matamadugi tang 13 amadi 19 da miraibak macha mitop sing khandoktuna mayum da halan khinabagi khongjang aduda mahairoi potsangam lukhoi amadi huidrom lokenbu irang laksanaba honakiba security force singna nomaina kaptuna hatkibani ayuk pung tara tarakpa matam adugi thaudokta laikhidraba thauba ania sigi imong manungi miyoi sing MSU gi mihut sing mahiroi luba sigi thau puramba sing tongan ba mahiroi lub sing gi mihut sing tongan ba mahiroi sing gi mahiroi amasung ima ibel kiana pisum ching macha gi makhong da punki laikhidraba mahiroi ani gi khubamda MSU gi president oiriba manjit sarang themna luchingduna mahiroi luba sigi firal pahenki heka leikat tamba du da sargya kiba mahiroi ima belam sumiyoi kiana laikhidraba thauba ani dugi khubamda thamba ayekpa mitamda laikatuna ikai khumna butki haikat laikat tamba loiraba matung laikhidraba athauba mahairoi ani adugi ayekpa mitam sing dolai da haptuna khongjat amasu chatki bisum haulam paktagi national highway 2 tamna khongjat adu thoglaktuna chinga makong fauraga manipur college tamna chatki khongjat aduda mitopna lamdam asigi mapu oiba yaroi ILP gi anobu bill puthou long live manipur long live MSU haiba kholau kya lauki khongjat adu loiraba matung manipur college ki multipurpose hall da mifam amasu pangthokki mifam adu da sargya kiba wangang loi singna manipur na india gi fiba nungda tin khibadagi leptana changsilakliba mitop miancha singna lamdam asigi yelhongai dagi laizarak lab singdagi masing hen bahorakle mitop miancha sing asina tungda aikhoi gi laijariba ichali che singbu sarak tamlakpa matamda aikhoina mahai tamlubagi kari kanarugani haujikti mitop na lengak fawba semba yausilakle globalization na humduna honglakliba matamasida thingba haibabu ngamlakloi adubu policy ama semduna kalhobu chumgani mahaibu free zone ohelu hairabasu mahiroi singasida society kanjanabagi wakalon chelhandrabadi karamna tungda aikhoigi oiba haibadu leigani haiba wafam thamnaki pangthokiba makeup thokpa numit ki thoramaduga mari leinana EP bagi camp amasu manipur college sa pangthoki MSU na rims ka khutsam naduna chathakiba EP bagi camp aduda mahiroi chama henbana makhoi ki EP ki India ke leba masida ni karor leba sumna kami manipura lakh punnipa leba singa ni karor leba singa thelaba matata laksani mopam ni constitution la yagera manipura ni to miya janu sujala chanjala kana ekoi ki yellow ni mapam ma lebe ne se constitution na kangera na karibo policy na kangera hai se manipur ya wrong ni constitution kana idam to semi miya to semi constitution miya ki ta phaba constitution na piri par right to thuma to targadi constitution element to yaad ka puri puru ase kanjana na bohana bada shani sabu makeup thokpa macham ai se kana no ege horphom kadai digino ai se
karamba mama mapagi macha masuno haiba isani sabu khangjadraba aina tawgadoribana karino aina lebak sigidamakta kari karamba ai lebak sigidamakta tawramba yabage haiba wakalon adu hoi khanthambinabagi nikubadu yaure haiba wakalon wapase thamjage Haukiba April anida chahi mangarom ta ngai ribi mahairoi nupi macha amabu mahaki school tinba van driver nu nupi oibigi kai kumnaba manghan bada chenaba lamboi khongnang khongdagi laikhidraba irom biragi macha nupa irom Rakesh alias Nauba chahi kunmanga suraba myoesi mari leinaba singna ahakpa chairak pibiu haina imung manung amadi lenga ki miyamna laikai gi miyamna taksilakli ngasi Manipur Press Club ta paumi singu unabam da victim oirabi nupi macha adugi apokpana phongdorakpada Haukiba April ani ahanba school kaba hauba numit oibana apokpo oiba mahakna machanupi adu school da thilamlamki loinana school halakpana irom Rakesh alias Nauba haiba myoesina thauba school van adu da halakibani adubu numit adugi numidangda angang adugi hakchang saruk kaya nai hairakpadagi hanglubada van driver irom Rakesh alias Naubana angang adu da nattabali chachat ki haiba khangba ngamkibani haiki loinana numiradugi nungdangda rims ta pukhatuna yengkhibaga loinana mathangi numita van driver aduna angang adu school chatna balawba lakpada miyamna phaduna police ta sinakhibani haiki lagleba April kunmathoi da case asiga mari leinana chathagadoriba hearing asida mari leinaba singna mara leiraba myoesi akanba cherak pibiu haina appeal tawrakli amaromda kariguma miyangi wakarasi mari leinaba sing amadi mapi mapa oiba singna tabi drabadi sagolban assembly constituency gi miyamna akanba khongjang changsingani haina sagolban tera modona khamle kai meralu ke member yumnam ungbi RK Santina fongdoki Uribo Kendrani haidana makoina phallaga lauraga lairibase Uribo Kendrada akhoi kanona chate makhoi imungdona akhoi gi sida case thangalakani yumai thadore na police ngaktana khotana thamido thamjasuno akhoi saite gi kaichu tawroi akhoi di makhoi gi Uribok tagi akhoi na hujik phari se mahi ka chawbam neba sagoman dagi Uribok ta mahik tu changi bataragadi moi mahik tu kangadraba tangko mathoida court puthokani haiba akhoi ju pau phangjai praja gi mapi mapa oibana mahaki marandugi matung ina akhoi cherak pibadu akhoi pamjai prajana haibada mapi mapana tabidragadi sagoman kendragi achauba iho ama sagatlane se akhoi gi arepa phirene Haukiba April tara manga da taruk suba Sam Rifle Samadi District Police Commando Imphal West Kapun Bakutpu mana mitai langkhai digi Pripak VC ge active member amfare faraba mio edu Laishram Bembem Devi alias Thaba chahi kuntaru Laifam Uripok Bachaspati laikai digini amaromda District Police Commando Imphal West ki combined team amana Haukiba April tara tarukta KRF ke active cadre amfare faraba mio edu Mangboi Guite alias Jane chahi kuntramapan Kangpokpi District ki C Lanjang dagini Nakal marom danga silona yada badrak lalon bamyoyani na police na opium kilogram ahuma madi lupa lak aniga lising taragi mal oigadaba drug mamal oigadaba drug akona na fare farabamyoyani dudi ti saiboy amadi thanglen kipgeni farabamyoy singa sigi mathakta mari leinaba police station singna case sing lokhat kre haina PRO gi cherol amana khangalakli tame Autonomous Council ge chief executive officer Dipu Gangmai mathau ningthina tawtre mathau pangdaba CEO Sinamaram Oiraga District Asigi Miyamgi Oiba Yaifa Tharangi Thabakya Panthare Haina Autonomous District Council Tamenglong spokesperson ke Liang Pibongna Marau Sirakli Lamfel da Pami Singu Navamda ke Liang Pibongna Hai Chahi Asigi January Kunithoida Langak na order mathoktuna Dipu Gangmaibu ADC Tamenglong Chief Executive Officer Oina Thabak Puhanki Adubu officer asina Thabak Hek Puba Hubadagi Hauzik Fawba Council ki meeting amata pangthoktree ADC staff amadi members Singapuna thabak tawmina bagi mahutta opposition party da financially amadi physically support tawri masidasu Tamenglong district miyangi chakwa tharangi oiba thabak amata CEO sina posting tabadagi paikhat pangamdri loinana officer asina office ki oiba senfam kaya lanai oiba mong decision kre haina ke liang pibongna mara sirakli Pibam asida Tamenglong district ki manung chana laiba miyangi khallaga hena matik chaba CEO ama laingakna thabira u loinana Dipu Gangmai bu atuba matamda transfer tobiyo haina spokesperson asina demand tawrakli Dipu Gangmai senior MCS officer ekoi gi chief executive officer oina hoji posting lady mi si ma se financially physically in favor of the opposition masi Tamenglong public Prajana
loina khangmani adu one sided oiraga hojik gi chairman bu topal tawraga mana aningba mana support ba party du na government pahan ba habagi target lekramina ekhoi bu cooperation secretary pidramni Manipur lenga ki makhada leiba tongan tongan ba department gi makok thongba singa paumi singu unabagi thauram hayeng dagi DIPR complex moyangkhom da makha chatharagani me mari fawa chathagadaba press conference si nongmada session ahum leigani haina cherol amada khangalakli matang sida break ulojage break ki matungda numit marini chathagadaba National Mathematics Day 2017 ngasidagi takiel dalaiba Oriental College da haukibagi paw amadi Manipur ma Somalia tongan tongan ba ipaw sang puduna lakchige Impact News bu meeting ta talibi mayambu amukha na tarab nokchari bulletin sigi makhata ba paw mayam da pisari lupa crore hum makhai henbagi yamlaba churup yungang amasung kang hida kol sing ngasi customs na Kairaw Assembly constituency gi angorokta mai thaduna mangan khre Commissioner of Customs Preventive Northeastern Region Shillong na yaba piraklaba matungda Customs Division Imphal gi Assistant Commissioner IRS na Chairman oiba mioi marina saba Destruction Committee gi meeting makhada fagalaba polam sing adu mangan kibani Customs Imphal Division gi Commissioner RK Darendra Jitna paumi sing da phongdorakibada polam sing asi more palelam sung Imphal yauna tongan tongan ba mafam sing dagi fagalakibani hairi ngasi manghaliba polam sing adugi manungda more romdagi pusilakpadagi fagalakpa tongan tongan ba case yangkhai ma thoi ga mari leina ba lupa crore hum lakh kunthra manga lising kunthra humdoiga chamnga kungi churup yauri masigi mathakta case 19 ga mari leina na fagalakpa lupa lakh 12 muki whisky amadi bear sing amadi lupa lakh 3 ka lising maudra rom gi oigadaba kang hidak kol singni haiba sing asisu more romdagi pusilakiba ngaktani hairi ngasi manghaliba polam sing ase punna lupa crore hum lakh yankhai mari lising kun humdoiga chamnga kungi oigani hairi Bisnupur District के SDPO Binoy Chongtham MPS Samadi Nambol Police Station के OC Inspector के Chandrasekhar अनि की पाउताक मखादा Nambol PS के SI M Rajiv SI के Roman SI TH Tingthang Khumba मदी Nubi Police Constable Singaloina Namaibam Chingning Thamna Pokpi के हैना बोक Inter Village Road ताकिबा थोंग मयादा अजारा ओक सिंग चेक तोबदा कानी ग्राम Jamri Marfu Mari Galoina Namyoini Fagat Pangongkre Pagalaba Mio Sing Adudi Kangpokpi gi S Munpi Village Tagi Tingkhonai Haukip Chahikunipan Mapuroiba Paumin Thang Haukiba Amadi Mahakaloina Rakiba Venalhing Haukip Mapuroiba Laikidraba Thangchon Haukipni Mafam adudagi police personnel singna hariba Laimaram dagi Nambol Fawa Chenba Diesel Auto Rickshaw madagi Mioi Aniasi Fagat Pangongkibani Hairi Kakching Khunal College के Principal in Charge ओरिबा Dr. M. Shardabu लौथोक पिगनु हाइना Employees Welfare Association Kakching Khunal College की माइकई दगी मरी लेनब सिंगी पुनिंग चिंगसिलकली ngasi Manipur Press Club ta paumi singu unaba mada Employees Welfare Association asigi Secretary Dr. L. Ibo Chowbina haikibada Dr. M. Sardana Principal in Charge oina thok purakpadegi College asida afaba ahongba kaya lakhibani Loinana Principal in Charge oirakpa chahi anirom pharaklaba fawbada tumina leisilaga ikhang khanghaudana College asigi Physics ki oja oiriba SH Mani Tombina mahaku Principal in Charge oihenaba wakalakibasi maram chade haiki Paumi singu unaba du damakha taraduna Dr. L. Ibo Chowbina haikibada Hauzik laiba Principal in Charge Dr. M. Sharda asi College asigi teaching staff singi maraktagi Principal oibada khwaidagi matik chaba API wangbo jani College asigi Physics ki oja oiriba SH Mani Tombina Principal in Charge oinaba Manipur High Court ta wakalakhibaga loinana hauzik case lairibanina mari lainaba singna su court ki wayal ama ngaifam thoi haina phongdoki Sadai si mana college data lakpadagi akhoi nang access tawba ngamdaribani adu mai integrity makha da oja mayam sina amadi staff union sina loinamak yai adu na access tawba ngamgibani adu haiba na access tawba matam sintidi haiba oja singchi phajana yawgidaba mi ngaktane aba aduna mayam gi integrity leitaba oja singsina mayam gi makor principal wai bai sima koi staff union as a whole staff union sina koi yaningde karimba masidai da government na order ngor thokpa taraga di college te yam sarang na ba tawba class ama college te hue and cry tholkani madum invite to woi na su thokani
मीठा मना हिदाक मना की पोथोक योनबगी मथक्ता कंगलाइपाक स्टूडेंट्स एसोसिएशन बिष्णुपुर डिस्ट्रिक्ट काउंसिल ना अकनब मिटिंग चंगलगनी हाइना केएसए की चेरोल अमना खंगलकली नाकल अमरोमदा मितोमना चीफ सेक्रेटरी अमदी महिलोइसंग सिंह प्रिंसिपल ओहिनबे यारोय हाइनासु केएसए मयाई लंबी जोनल काउंसिल की चेरोल अमना खंगलकली नुमित मरीनी चथगदब नेशनल मैथमेटिक्स डे 2017 ngasiदगी ताकिल दलैबा ओरिएंटल कॉलेज दा हौख्रे Manipur Science and Technology Council Mastech Imphal amadi Oriental College ki Department of Mathematics anina punna khutsamnaduna pangthokkiba thauram aduga mari leinana mahairoi kuntrani thoina mathematical stall hangduna miyangi pungning chingsinaba hotnari ngasi thauram aduda sarugyakiba Deputy Chief Minister Yumnam Joy Kumar na mathematics haiba science asi nature ga yamna naknabana mahairoi singbu tangai fadana subject asigi matangda interest lehenaba hotnaba matamoire ओजासिंग नसु महिरोइ सिंगी खलगा सब्जेक्ट असigi matangda anoba mawong kaya puthokpiu महिरोइ सिंगु सब्जेक्ट असigi matangda ningthina khanghanaba hotnasi haina Deputy Chief Minister Sinapil Tauki ngasigi thawramaduda Manipur Science and Technology Council Mastech ki Director T.S. Surendranath Singh Oriental College ki Principal Dr. S. Ranjit Science and Technology Department ki Director E. Ibocha yauna महिरोइ amadi oja kayana sargyaki तोआन तोआन बे लेबो सब्जेक्ट खर खितंग खोइना अदुदा करी तोरम अदादा करी तोरम करी लेबो खोपा अदुम खितंग इमेजिन तोर खितंग हाइदी सब्जेक्ट तो दुगानो ड्राइव होइदे फिल्म लाइक अंक सिदी एम ड्राइव होइदे फिल्म लेको अदुनदी अंक से हाइन गाइ ताइदे अंक द इंटरेस्ट लो द कावेबो प्योर मैथमेटिक्स सी कोइ अंगांग छात्र सिंगदा स्कूल की कनु सिंगदा की पिइंग दिगी खंगन में द कावेबो कनो मधुदगी ने अंक खंगागा मधुदगी इमेजिनेशन लाकदोइसे प्योर मैथमेटिक्स स्टार्ट्स मेनली विद द नंबर थ्योरी राज्यसभा के एमपी KSH Bhavanandana से डिपार्टमेंट ऑफ पब्लिक हेल्थ डेंटिस्ट्री डेंटल कॉलेज रिम्स की मोबाइल डेंटल वैन लॉन्च तौरे इंस्टीट्यूट की डेंटल OPD ब्लॉक अचंब थौरम पांथोकिबा वैन लॉन्च तौबगी थौरम रिम्स की डायरेक्टर प्रोफेसर ए शांता मेडिकल सुपरिटेंडेंट प्रोफेसर CH अरुण कुमार डेंटल कॉलेज की प्रिंसिपल प्रोफेसर B प्रवीण रेड्डी चिंबसु सरुक्याखी थौरमदुगा मरी लेनना MP Bhavanandana फोंदोखिबदा इंडिया के प्राइम मिनिस्टर नरेंद्र मोदी ना हक्सेल गिलमदा मियांगी याइफनबगी थबक थौरम कया पाइखलकली अतोपा मपान की अचौब स्टेट सिंगा चांगदमनबदा मतमदा मणिपुर असीदी सुपनगी डिस्ट्रिक्ट अमगुंबनी मसिदा निंगथीना मैनेज तौब ngamdaba तारगदी मदु पॉलिटिशियन सिंगना मदि एडमिनिस्ट्रेटर सिंगना सोइबनी हाइबा याजगदबनी हाइना फोंदोखी Our Prime Minister Narendra Modi, he pays a lot of attention in the healthcare. He has been dedicating a lot towards the need of the people. Our population is even less than the population of a district in UP or a Madhya Pradesh. So it's a manageable population that we have. And if we are failing in it, we have to take the blame for it. It's also on the political side. It's also on the administration side that if you are unable to fulfill the wish of the people, or if you are unable to reach out to the people, then it's the failure of both the politician and the administration part. Hayeng Laibasigi Vice President M. Venkaiah Naidu Imphal da lakadori basigi cheksin thorang lokhatpagi saruka moinanga se ayuk pung manga muk taba matamda Segmaijin Thongamda police na tiba humbagi thabak chathakre Mayang Imphal Police Station ki OC KSH Shivkanta Provisional IPS ki pauktak makhada CDO Imphal is samadi Maya Imphal Police Station ki apun butim amana yum da changduna amadi lampak to hoidoktuna chathakiba tiba humba duda miyoi mari makhataba verification chathanabagi damakta fagatki Ultra Sanglen Sana Konung Lining Thau Sana Mahi Thaugal Kanglup Amadi Umang Laikan Ba Punbalup Ahumna Punna Sinduna Ngasi Palace Compound Laiba Youth Welfare Club Community Holder Ning Thau Lai Sema Sana Jawbana Luchingduna Manipur Laiba Sagai Piba Singi Piba Thaubai Mifam Pangthokre Mifam Aduna Kunaya Sigi Kanglon Kannaba Hotnabada Sagai Piba Singi Achet Pa Thaugai Pangthok Nabamadi Purubasibu Kanjana Bagi Matangda Kananai Naki Mifam Aduda Lai Sema Sana Jawbana Bibat Thaubai Mifamase Chandrakirti Ningthaugi Matam Faubadi Yamna Phazana Pakthok Lamba Thauram Amani Haina Phongdokpaga Loinana Ngasigi Mifamase Puari Oihoragani Haina Suthamki Amadi Mathang Chahi ki Kalengi Nini Panba Numita Mifamase Amuk Phamgani Haina Mahakna Lauthoki Bibat Thaubai Haidana Pangthoi Bathorum Si Puari Oigadaba History Oigadaba Ningthau Nayo Kraba Chandrakirti
महाराज की मागी मतम फाउबदी याम फजना कोई पिबा सिंसी फंबई अदुगा पिबा की कल्चर सी याम फजना कोई लेबाक सिदा लेरंबा असिगुंबा पिबा सिंग असिगी अपुनबा फंबई फम खिदबा उना खिदबा सि मतम सांगे वांगोई केंद्र की मनुंग चन्ना युमनाम हुइड्रोम थियामले सांखोंग दा इबुदौ शंकरदेव के संगलेन मंगसे संगाख्रे इबुदौ शंकरदेव सेवा कमिटी न सिंधुना पांगथोकिबा थौरम अदुगा मरी लेनना नौना तौखिबा इबुदौ की पुखरी मदी अकोइबदा फेंसिंग सु संगाखी थौरम अदुगा मरी लेनना वांगोई केंद्र के एमएलए ओइनाम लुखोइना हाइखिबदा वांगोई केंद्र से मियाम मरुओइना युमनाम हुइड्रोम थियामले सांखोंगी मियामबु नाउकोनबिरिबा इबुदौ शंकरदेव की ओइबा संगलेन मसाबा हाइबिसि मियाम के पांबनी मखाताना केंद्र से लेरिबा रुबा लाइफम सिंबु हेना मसक थोकपो ओइहनबा महाकी माइकैदगी होनगनी हाइना एमएलए न मखाता नोंचिंगी फिबम सिना करिगुंबा मतेक चुबा खोपसी लेपीदना तमसाना खरा नुंसान मिसाजे फरगदी अयाम ऑलमोस्ट वांगोई केंद्रददी कोई लंबी सोरोकी हाइबा तारे सुंबददी थोइदोना अखोई मयाम अतोप केंद्र का चांगदमनबदा वांगोई केंद्र जी सोदुंबा मयामदगी तादब केंद्र अमदि सोइदना लंबी सोरोकी दमक्तदी ओइरगने अदु हंतकी 2018-19 ददी ऑलमोस्ट वांगोई केंद्र सिदा लेखोम लेनांग थोक्तबा कोलास थादबा मफमसी लेरोय आमटुगमदी एमजीओ ना स्टेटस के लेंगा किलोय संगसिंगदा 7 पे कमीशन चना हनब डिमांड चंगसलकली बखोंजंगी सरुक मोइनंगसी इम्फाल की डीसी ऑफिस की गेट एम्प्लॉई सिंग वाकन इफम फंख्रे वाकन इफम अदुदा सरुक याखिबी एलांगुम सोरोजिनी कौबे एम्प्लॉई मना अतोब स्टेट सिंग दा चनखरबा 7 पे स्टेटस सिदा पालिबा लेंगा असिना अतुब मतम दा चनहलु नतब तारबदी आमटुग अमदी एमजीओ ना चंगसलक बखोंजंग सिंगदा मपुंग फाना सरुक यागनी हाइना थमलकली अतोप स्टेट सिंगदा 7 पे चनहनगिबा अदुमाइना अखोगी मणिपुर गवर्नमेंट की मखादा लेरिबा अखोई एम्प्लॉई सिंग जिजो अथुब मतमदा 7 पे जी चनहनबिना बायदुना अखोई सिट इन प्रोटेस्ट तौजबनी करिगुंबा गवर्नमेंट अथुब मतमदा अखोगी 7 पे जे चनहनबिद्रगदी एमजीओ एन एमटीओक ना तौरिबा हुजिकी खोंजंग जिदा तुमदा तौरकदबा खोंजंग अयामदा अखोई लोइनमक थवा हक्चांग यावना सगोचगनी आइना को एम्प्लॉय मैमजना हाइजरी नेचर क्योर गिलायंगी लमदमसिगी थोइदोकना ममिंग लेरबा डॉक्टर खेट्रुमयुम कलाना लेखितबदा दमुनाल योगा एंड नेचर क्योर हॉस्पिटल पोरमपाना थमोय सोकना वावा फोंदोखरे हाइना हॉस्पिटल असिगी चेरोल अमदा फोंदोरकली अमदी महाकी मफमदा हॉस्पिटल असिगी स्टाफ सिगना मिनिट अनि तुमिना लेपतुना इकाई खुमनबा उतखरे हाइरी बीजेपी नाउरिया पाखंग लाकपा मंडल नसिंदुना निंगोंबम कांगजैबुंग दंगसी नोमगी ओइबा बूथ लेवल वर्कर्स सिंगी ट्रेनिंग प्रोग्राम अमा पांगथोखरे ट्रेनिंग प्रोग्राम अदुदा असेंबली कॉन्स्टिट्यूएंसी अदुदा बीजेपी की मपांगल कनखटना होनबदा वर्कर्स सिंगना हेना चाव थौदांग लौबियो हाइना मणिपुर के चीफ मिनिस्टर नोंथुमम बिरेन के एडवाइजर अमदी बीजेपी मणिपुर प्रदेश के हानगी प्रेसिडेंट एस शांति कुमार ने फोंदोखरे राष्ट्रीय प्रशिक्षण अभियान की मखादा पांगथोकिबा थौरम अदुदा हिस्ट्री एंड डेवलपमेंट ऑफ मणिपुर हाइबे हिरमदा महाकना वांगांगलदुना मखा ताना हाइकिबदा इंडिया दा बीजेपी की मपांगल से हेना कनखलकली अमदी स्टेट कयादा बीजेपी के लेंगाक लेरे हाइना फोंदोखी मणिपुर बीजेपी लुचिंबा लेंगाक असिना हिरम खुदिंगदा चौखटपरोमदा मायोन सिंदुना खुमांग चाउसिली हाइनसु थमकी ngasi thauramada बीजेपी मणिपुर प्रदेश की मकोक थोंबा मियोय कया अमदी मंडल अदुगी थौमी कयाना मपुंग फाना सरुक याखी सानबगी पाउदा सेकेंड डिवीजन आई लीग ngarang sanakiba match amada Trao FC Manipur amadi Bengaluru FC ani gi match adu draw oikre ngarang Bangalore Football Stadium da Bengaluru FC na yumbu oiduna away team ama oiriba Trao FC Manipur galamba tauna kiba match adu da mayok nariba team animakna panjal ani chanadana match adu draw chatki मैच असिदा ट्राउ एफसी मणिपुर की पांजल अनि अदु टीम कैप्टन कॉन्सम फाल्गुनीना मैच की 38 सुब मिनिट पांजल अमा दुगा बेंगलुरु एफसी की सनरॉय अशीर अख्तर मिनट असिगी 55 सुब मिनिट मसा मथंत पांजल अमग चनखी मैच असिगी मापन अमदी 38 सुब मिनिट सिंगदना बेंगलुरु एफसी की सनर खुमुक्चम रॉबिन्सन अमदी पराग सतीशना अनीना पांजल अममम चनखी लेक असिदा ट्राउ एफसी मणिपुर मैच मंगा सानख्रब मतुंग मैच अहुम माई पाकपग लोइना मैच अनीना ड्रॉ ओइदुना पुना पॉइंट 38 फंगब ngamli फुटबॉल क्लब तरानिपान सरुक यादुना टीम अहुम थोकना खाइदोक्तुना सानरिबा सेकेंड डिवीजन आई लीग असिदा ट्राउ एफसी मणिपुर युम्बु ओइदुना थासी कुनमाथोगी नुंथिल पुंग अनि मखाइदा एवे टीम अमा ओइबा बेंगलुरु एफसी का खुमलंबाक मेन स्टेडियम दा लंबा तौनरगनी
अनीसुबा संगाई ट्रॉफी वेटरन फुटबॉल चैंपियनशिप की ngasi sanagada लीग मैच सिंग यैथोखरे हाइरी ngasi mapal kangjibung da sanagada tournament asigi लीग मैच सिंग sanaba howdringai gi mangoinana khanghaudana churakpa kanba nongna maram oiraga ngasi sanagada लीग मैच ani asi यैथोखरे यूनाइटेड वेटरन फुटबॉल एसोसिएशन मणिपुर सिंधुना RKFD प्राइवेट लिमिटेड की सेंथंग मखादा पांगथोकलिबा टूर्नामेंट असिदा फुटबॉल टीम 13 लीग मैच सिंगदा थोइहेन तानरी हाइना टूर्नामेंट असि की कन्वेनर न थादोक चेरोल अमना खंगलकली Taret Suba Haraura Village Open 7 Side Football Tournament की ngasi sanakiba ahanba ligta Bolero FC sekta gi sanaroi biseso na panjal ani aduga thoyamadi Renault ani na panjal amamanga chanduna YSMC tangkhambu panjal mari sino da maithiba pikiba loina na suba ligtana PYYDA pangai gi sanaroi nauto na panjal ahum Akas Pradhan na panjal ani aduga Bekham amadi Sushil ani na panjal amamanga chanduna ANYC awang ngairang bambu panjal taret amada maithiba piki ahum subalikta Kaibi High School Academy gi sanaroi Danabir na panjalani aduga Bin Laden na panjal amaga chanduna TAYC tangkhambu panjal ahum sino da maithiba pibangam kibagaloina na mari subaliktana SYC Sambai gi sanaroi Rupa Chandra na panjalani aduga Priyo Bartana panjal amaga chanduna Kaibi Haikak Mapalbu panjal ahum anida maithiba pibangam ki Youth Modern Club Harauro ni sindana club asigi sanabungda tha asigi mapandagi chathaba hokiba football tournament asida team kuntra ni thoina sarkyari hayeng tournament asigi makhata balik match mari sanargani Mari Suba MCA Plate Cricket Tournament CDS Sagol Banamadi TC MDC Thongjuani Mai Pakre Manipur Cricket Association की मीटिंग में खादा लंगथबाल पब्लिक ग्राउंड दा चथरिबा क्रिकेट टूर्नामेंट सिगिंग असे सानकिबा लीग मैच अमदा टॉस ngमकिबा KSDO क्यांगैना बैटिंग हाना सानकिबा मैच असगी अपिबु ओवर 35 यौदना ओवर 18 ग बॉल हुम द विकेट 13 मक तुरगा रन चामसुबना नि लवंगखि लीग मैच असगी अनीसुबा बैटिंग सानकिबा CDS सगोलबन ओवर 13 ग बॉल हुम द विकेट मरी खक तुरगा माई पाकपगी रन चामसुबना हुमदु लौदुना मैच से विकेट तरुक्ता माई पाकपंगमखि मैच से रन मरफू निपान अमदी विकेट अनि लौबंगमखिबा CDS सगोलबंगी ऑलराउंडर दिजोराज मैन ऑफ द मैच ताखि नाकलमरोमदना चथरिबा क्रिकेट टूर्नामेंट सिगिंग असे लुवांग संगमदा लेबा लुवांग पोपा क्रिकेट स्टेडियम सानकिबा लीग अमदना टॉस ngमकिबा TCMDC थोंगजुना बैटिंग हाना सानकिबा मैच असगी अपिबु ओवर 35 द विकेट तरे तुरगा रन चनी यांखाई हुमदोई लौबंगमखि मैच असगी अनिसुबे इनिंग सानकिबा ऑस्कर पौना कैथेलना ओवर 10 ग बॉल अहुमदा विकेट 13 मक तुरगा सुबनगी रन चामौद्रा लखक लौदुना मैच असि रन हुमफु हुमदोई द माइथिबा नंखि मैच असिदा बॉल यांखाई तरेता रन हुमद्रा तरेत लौबंगमखिबा TCMDC थोंगजुगी बैट्समैन बबलूना मैच असगी मैन ऑफ द मैच ताखि क्रिकेट टीम कुनमाथोइना सर यादना चथरिबा टूर्नामेंट सगे हयम खाता लीग मैच अनि सानरगनी अनीसुबती सुबोल मेमोरियल वेटरन T20 क्रिकेट टूर्नामेंट के अहम सेमीफाइनल के मैच नोंचिंगी फिवम फत्तबना मरम ओइरगा यैथोखरे ngase Oriental College amadi Model Higher Secondary School gi sanabungda sanakiba tournament asigi ahanba semi-final gi match asi chatharingaida khanghaudana churakpa nongna maram oiraga match asigi seli langliba singna match asi makhatana sanaba yaroidabana match asi yaithokhi Manipur Veteran Cricket Association gi media makhada T Subol Memorial Trust gi senthang makhada pangthokliba tournament asigi leg match singda team taretna sarkyakhi ngasi chatharagliba cricket asigi ahanba semi-final sida Chang Khangem Pli amadi Chajing Cricket Club anina sanaki Khongjomlan Junior Blitz Chess Tournament 2018 Kanglai Chess Academy na sinuna lagliba thasi kunhumdoi da pangthoklagani haina Academy asina thadorpa cherolamana khanglakli tournament asigi form thazin bagi aroiba matam thasi kuni thoini loinana tournament asi player 19 na sanagadaba oibana hanba lakpa player da hena khudong chaba pigani haina Academy asigi cherosina makhatana khanglakli aroibada bulletin sigi headlines amona miyada thamsake Sagol Mangdagi District Hospital home kibagi mayokta Kundrakpam Kendra gi miyamna haunaruba tawdana mairara lema chakre police na tear gas kapata miyoy tarataret asopanam kre Manipur Civil Services Exam 2016 के मेंस सरुया के कैंडिडेट खुदिंग में कैंसर स्क्रिप्ट जिंदुना तुबला वारिसिन अमा पुरंगना सुप्रीम कोर्ट ना मणिपुर हाई कोर्ट तक खंगन क्रे हाईरी
TD amadi city block samjinaba masono district tare headquarters sanabagi central lengang lana sizinaba leite congress ni lenga kulano hana bot hare haina minister biswajitna sengdorakli Mitok niyan chada chief secretary gi thau puhan ba yaning de yel homina chief secretary o henbio haiduna sum de samamadi am saluching duna mahiro listing ani rom peace rally ma chakre Lamdam masjid mitop singhalan kina ba English singam chamapan marfu ge April 13 amadi 19 da changsin gi ba khongjang da leike draba mahiro ani buning singdona am suna 19 suba makeup thokpa numit pang thokkhre Amasung pa crore henbagi churug yauna yamlaba yungangam sungkang da khol sin customs division in Fana Karawa Assembly constituency yang Europta mai thadur mangan kre